ꯃꯌꯥꯝ ꯄꯨꯟꯅ ꯂꯥꯏꯖ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯤꯟꯊꯣꯏꯗꯨ ꯆꯥꯛ ꯀꯟꯅ ꯆꯥꯔꯤ꯫ ꯆꯥꯛꯁꯦ ꯊꯣꯡꯗꯕ ꯀꯨꯏꯔꯕꯅꯤꯅ ꯏꯁꯥꯅ ꯊꯣꯡꯖꯕ ꯆꯥꯛꯀ ꯍꯦꯟꯖꯥꯡꯒꯁꯦ ꯍꯥꯎꯕꯅ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ꯫ ꯏꯆꯟꯗꯨꯁꯨꯅꯦ ꯍꯦꯛ ꯁꯤꯗꯣꯛꯈꯤꯗꯅꯅꯦ ꯃꯥ ꯌꯥꯝ ꯁꯤꯡꯅꯤꯡꯉꯕ ꯈꯪꯗꯦꯕ꯫ ꯑꯗꯨꯒ ꯀꯞꯁꯤꯟꯅꯕꯒꯤ ꯑꯋꯥꯕꯗꯨꯁꯨꯅꯦ ꯇꯁꯦꯡꯅ ꯀꯞꯄ ꯃꯤꯅꯗꯤ ꯈꯪꯉꯔꯣꯏ꯫ ꯇꯟꯖꯥꯗꯨꯗ ꯐꯤꯁꯥꯀꯣꯟꯗꯣ ꯃꯤ ꯑꯃꯅ ꯐꯤ ꯁꯥꯕꯗꯧꯅ ꯃꯈꯣꯜ ꯊꯣꯛꯂꯛꯏ꯫ ꯂꯤꯟꯊꯣꯏ ꯊꯧꯁꯥꯗꯕꯤ, "ꯂꯥꯏꯖꯥ, ꯃꯁꯤꯒꯤ ꯊꯕꯛ ꯐꯕꯤ ꯁꯥꯕꯤꯁꯦ ꯐꯤꯒꯁꯨ ꯁꯥꯔꯤ ꯃꯥꯜꯂꯦꯅꯦ꯫ ꯏꯅꯝꯃ, ꯁꯤ ꯐꯤꯁꯦ ꯂꯣꯏꯁꯤꯜꯂꯝꯒꯦ ꯇꯧꯕꯅꯦ, ꯅꯠꯇ꯭ꯔꯗꯤ ꯍꯌꯦꯡ ꯑꯌꯨꯝ ꯄꯥꯟꯕꯗ ꯄꯨꯅꯕ ꯑꯃꯠꯇ ꯂꯩꯔꯔꯣꯏꯌꯦ." ꯂꯤꯟꯊꯣꯏ ꯒ꯭ꯌꯥꯟ ꯂꯥꯛꯏ꯫ ꯀꯅꯥꯅꯣ? ꯅꯠꯇꯦ, ꯂꯥꯏꯖꯗꯤ ꯁꯤꯈ꯭ꯔꯦ꯫ ꯀꯩꯅꯣ ꯑꯩꯅ ꯇꯧꯔꯤꯁꯤꯕꯣ? ꯐꯤꯁꯥꯀꯣꯟꯁꯤꯅ ꯀꯅꯥꯅ ꯐꯤ ꯁꯥꯔꯤꯕ? ꯑꯩ ꯁꯨꯝ ꯀꯤꯁꯤꯜꯂꯛꯑꯦꯀꯣ꯫ ꯂꯥꯏꯖ ꯄꯦꯟꯅ ꯅꯣꯛꯂꯒ, "ꯏꯅꯝꯃ, ꯀꯤꯕ꯭ꯔꯅꯦ?" ꯑꯃꯨꯛꯁꯨ ꯀꯞꯄꯛꯏ ꯂꯥꯏꯖꯗꯣ꯫ "ꯏꯅꯝꯃ, ꯑꯩ ꯂꯥꯏꯔꯝꯂꯦꯟꯗꯁꯨ ꯆꯠꯄ ꯉꯝꯗ꯭ꯔꯦ." "ꯍꯥꯏꯠ, ꯇꯥꯅꯤꯡꯗꯦꯅꯦ, ꯀꯤꯅ ꯀꯤꯕꯅꯦ, ꯇꯨꯃꯤꯟ ꯂꯩꯌꯨ." "ꯀꯤꯕꯒ ꯈꯪꯕ꯭ꯔꯣ ꯏꯅꯝꯃꯕꯣ? ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯤ ꯁꯥ, ꯅꯪ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯨ." ꯑꯁꯤ ꯍꯥꯏꯔꯒ ꯌꯨꯝꯒꯤ ꯖꯤꯡꯒ ꯃꯊꯛꯇ ꯆꯠꯂꯤ꯫ ꯌꯥꯝ ꯄꯦꯟꯅꯁꯨ ꯅꯣꯛꯏ ꯂꯥꯏꯖꯗꯣ꯫ ꯂꯤꯟꯊꯣꯏꯅ, "ꯍꯣꯏꯃ, ꯑꯩ ꯉꯁꯤꯗꯤ ꯁꯤꯔꯦꯗꯅ." ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ, ꯆꯥꯛꯈꯨꯝꯗꯅꯤ꯫ ꯏꯕꯣꯍꯜꯗꯨ ꯃꯆꯤꯟꯗ ꯀꯩꯀꯩꯅꯣ ꯁꯣꯜꯂꯤ꯫ ꯏꯆꯥꯅꯦꯅ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯔꯝꯕ ꯅꯨꯃꯤꯠꯇꯨꯗꯩ ꯋꯥꯈꯜ ꯆꯣꯏꯔꯒ ꯂꯩꯈ꯭ꯔꯦ꯫ ꯅꯨꯄꯤꯗꯨꯅ ꯀꯩ ꯁꯦꯝꯖꯤꯟꯕꯤꯔꯛꯑꯕꯅꯣꯕ? ꯑꯩ ꯏꯆꯥꯅꯨꯄꯥꯁꯦ ꯌꯥꯝ ꯆꯝꯖꯕꯅꯤ, ꯆꯃꯟꯗꯅ ꯆꯝꯐꯨꯠ ꯍꯥꯏꯗꯨꯅꯤ꯫ ꯇꯟꯖꯥꯗꯨꯗ ꯂꯥꯛꯄ ꯆꯪꯉꯛꯏ꯫ ꯂꯥꯛꯄꯅ, "ꯕꯥꯕꯥ, ꯅꯪꯒꯤ ꯁꯩꯔꯦꯡ ꯊꯤꯕꯤꯁꯤ ꯂꯦꯞꯇ꯭ꯔꯤꯅꯦ." "ꯅꯠꯇꯦ ꯂꯥꯛꯄ, ꯅꯪꯒꯤ ꯅꯃꯥꯟꯅꯕꯁꯤꯅ ꯉꯥꯎꯔꯤꯁꯤꯕꯨ ꯇꯁꯦꯡꯅ ꯉꯥꯎꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯉꯥꯎꯁꯤꯟꯅꯩꯔꯕ? ꯏꯄꯥ ꯒ꯭ꯌꯥꯟꯒ ꯇꯥꯗ꯭ꯔꯦ." "ꯀꯩ ꯆꯥꯅꯔꯤꯒꯦ? ꯃꯆꯥꯅꯨꯄꯥ ꯑꯉꯥꯎꯕꯁꯦ ꯉꯥꯎꯁꯤꯟꯅꯩꯔꯌꯦ꯫ ꯕꯥꯕꯥ, ꯈꯔ ꯄꯛꯄ ꯋꯥꯁꯨ ꯉꯥꯡꯅꯁꯦ꯫ ꯑꯇꯩ ꯑꯉꯥꯎꯕꯗꯤ ꯌꯨꯝꯗ ꯍꯟꯖꯤꯟꯅꯤ ꯈꯪꯗꯦ, ꯑꯗꯣ ꯅꯪꯒꯤ ꯅꯇꯥꯎꯁꯤꯗꯤ ꯅꯨꯃꯤꯠ ꯇꯥꯕꯒ ꯌꯨꯝꯗ ꯍꯜꯂꯛꯅꯤꯗꯤ ꯈꯪꯉꯤꯅꯦ." "ꯕꯥꯕꯥ, ꯅꯆꯥꯅꯨꯄꯥꯁꯦ ꯌꯨꯝꯗ ꯍꯜꯂꯛꯇꯕꯗꯨꯔꯕ ꯄꯥꯕꯅ ꯄꯥꯝꯃꯤꯁꯦ? ꯌꯥꯝ ꯐꯔꯕꯅꯦ ꯀꯣ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯀꯅꯤ ꯈꯪꯉꯤꯁꯦ꯫ ꯀꯥꯟꯅꯗꯦ, ꯑꯩ ꯄꯥꯕꯒ ꯋꯥꯔꯤ ꯁꯨꯝ ꯁꯥ ꯂꯩꯔꯗꯤ ꯅꯆꯥꯅꯨꯄꯥꯁꯤꯗꯩ ꯍꯦꯟꯅ ꯁꯥꯊꯤꯅ ꯑꯩ ꯑꯣꯏꯅ ꯉꯥꯎꯔꯒ ꯆꯠꯈꯤꯕ ꯁꯣꯏꯗ꯭ꯔꯦ꯫ ꯊꯣꯛꯑꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤ꯫ ꯑꯉꯥꯎꯕꯁꯦ ꯑꯅꯤ ꯁꯨꯖꯤꯜꯂꯛꯑꯦ ꯇꯧꯔꯤꯁꯦ꯫ ꯅꯨꯡꯉꯥꯏꯗꯧꯔꯤ ꯏꯕꯣꯍꯜ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ꯫ ꯁꯣꯝꯗꯅ ꯄꯨꯈ꯭ꯔꯤꯗꯅꯤ꯫ ꯂꯤꯛꯂꯥ ꯑꯃꯗꯤ ꯂꯦꯝꯕꯤ ꯁꯅꯥꯕꯨꯟ ꯑꯃꯃꯝꯒ ꯎꯪꯗꯨꯅ ꯂꯩ꯫ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯔꯝꯕꯗꯩ ꯂꯤꯛꯂꯥꯅ, "ꯇꯥꯃꯣ ꯃꯁꯛ ꯐꯖꯕꯗꯣ ꯅꯍꯥꯟ ꯂꯝꯕꯤꯗ ꯕꯣꯔꯥ ꯈꯥꯎ ꯄꯥꯏꯔꯒ ꯆꯠ ꯂꯩꯔꯝꯃꯤ꯫ ꯃꯥꯗꯣ ꯀꯃꯥꯏ ꯉꯥꯎꯔꯤꯖꯥꯠꯅꯣ?" ꯂꯦꯝꯕꯤꯅ, "ꯀꯩ ꯆꯦꯅꯦꯜꯅꯣ? ꯅꯪꯅ ꯑꯃꯨꯛ ꯏꯇꯥ ꯂꯥꯏꯖ ꯂꯩꯈꯤꯗꯕꯩ ꯊꯋꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯉꯩꯁꯤꯗ ꯀꯅꯥꯒꯤ ꯇꯥꯃꯣ ꯃꯁꯛ ꯐꯖꯕꯅꯣꯕ?" "ꯑꯩꯁꯨꯅꯦ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯦ, ꯎꯪꯉꯒ ꯂꯩꯔꯤꯀꯥꯟꯗ ꯇꯥꯃꯣ ꯃꯁꯛ ꯐꯖꯕꯗꯣ ꯃꯤꯠꯁꯤꯗ ꯎꯔꯛꯄ, ꯑꯗꯨꯗ ꯍꯥꯏꯕꯅꯦ." "ꯈꯪꯗꯦꯁꯦ ꯑꯩ ꯀꯩꯝꯇ, ꯐꯅꯗꯤ ꯀꯨꯏꯔꯦ ꯑꯩꯈꯣꯏꯅꯤꯅ ꯄꯨꯈ꯭ꯔꯤꯁꯤꯗ ꯂꯩꯔꯛꯏꯁꯦ꯫ ꯏꯃꯥ ꯍꯣꯏꯅ ꯉꯥꯡꯕ ꯇꯥꯔꯦ, ꯂꯥꯛꯑꯣ." ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯣ ꯏꯁꯤꯡ ꯁꯣꯛꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯇꯨꯡꯗꯅ ꯂꯥꯏꯖꯒꯤ ꯊꯋꯥꯏꯅ, "ꯂꯦꯝꯕꯤ, ꯂꯤꯛꯂꯥ, ꯅꯣꯏ ꯇꯥꯗ꯭ꯔꯣ? ꯅꯣꯏ ꯌꯥꯝ ꯐꯠꯇꯦ. ꯅꯣꯏ ꯑꯩꯅ ꯀꯧꯕꯒ ꯇꯥꯕꯤꯗꯦ." ꯂꯤꯛꯂꯥꯅ, "ꯂꯦꯝꯕꯤ, ꯑꯩꯒꯤ ꯅꯥꯁꯤꯗ ꯂꯥꯏꯖꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯒꯨꯝ ꯇꯧꯋꯦ." "ꯌꯥꯔꯦ ꯈꯥꯏꯔꯅꯨ, ꯁꯤꯈ꯭ꯔꯕ ꯃꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯕꯨ ꯀꯃꯥꯏ ꯇꯥꯗꯧꯔꯤꯒꯦ?" "ꯋꯥꯈꯜ ꯁꯤꯟꯅꯔꯁꯨ ꯈꯪꯗꯦ, ꯏꯇꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯎꯔꯔꯣꯏꯀꯣ?" "ꯎꯔꯔꯣꯏ. ꯃꯥꯗꯤ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯗꯗꯨꯅ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ." ꯂꯥꯏꯖ ꯀꯞꯂꯒ, "ꯑꯩ ꯅꯣꯏꯕꯨ ꯅꯨꯡꯁꯤꯌꯦ, ꯅꯣꯏꯒꯤ ꯇꯨꯡꯗ ꯑꯩ ꯂꯩꯌꯦ." ꯁꯣꯝꯗꯅ ꯄꯥꯔꯤ ꯁꯣꯔꯣꯛꯇꯅꯤ꯫
ꯁꯤ ꯕꯣꯔꯥ ꯈꯥꯎꯁꯦ ꯐꯖꯩ, ꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯈꯨꯜꯂꯒꯦ, ꯍꯦꯍꯦ, ꯃꯦ, ꯅꯁꯛꯁꯤꯡꯗꯨꯒ ꯑꯩꯁꯤ ꯌꯥꯝ ꯐꯖꯕꯗꯧꯅ ꯌꯦꯡꯗꯅꯒꯁꯨ ꯇꯧꯔꯤ꯫ ꯂꯥꯛꯄ ꯄꯥꯔꯤꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯃꯗꯨꯏ ꯁꯣꯅꯣ ꯑꯉꯥꯎꯕꯗꯨꯕꯨ ꯀꯗꯥꯏꯗꯅꯣꯕ ꯂꯩꯔꯝꯗꯣꯏꯁꯦ? ꯁꯥꯈ꯭ꯔꯦ, ꯅꯨꯡꯁꯥꯅ ꯉꯝꯃ ꯃꯤ ꯍꯥꯠꯂꯒꯦ ꯍꯥꯏꯔ ꯈꯪꯗꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯛꯄ ꯄꯥꯔꯤꯕꯨ ꯀꯣꯏꯊꯤ ꯊꯤ꯫ ꯑꯁ, ꯋꯥꯏꯗ, ꯁꯤꯗ ꯉꯥꯏꯍꯥꯛꯇ ꯐꯝꯒꯦ꯫ ꯅꯨꯡꯁꯤꯗ꯭ꯔꯥ, ꯕꯖꯥꯔꯁꯦ ꯑꯉꯥꯎꯕ ꯃꯌꯥꯝꯒꯤ ꯄꯨꯟꯐꯝ ꯑꯣꯏꯔꯦ꯫ ꯑꯁ, ꯏꯇꯥꯎ, ꯅꯪ ꯉꯥꯎꯔꯝꯗ꯭ꯔꯗꯤ ꯁꯤ ꯃꯌꯥꯝꯁꯦ ꯎꯔꯝꯃꯣꯏꯗꯕꯅꯤ꯫ ꯑꯦ, ꯑꯁꯤ ꯏꯇꯥꯎ ꯄꯥꯔꯤ ꯅꯠꯇ꯭ꯔꯅꯦ? ꯃꯌꯥꯝꯒꯤ ꯍꯨꯟꯇꯣꯛꯄ ꯕꯣꯔꯥ ꯈꯥꯎꯈꯩ ꯃꯥꯅ ꯂꯣꯏꯅ ꯈꯨꯜ ꯂꯩꯔꯦꯅꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯄꯥꯔꯤ, ꯅꯪꯗꯤ ꯌꯥꯝ ꯃꯥꯜꯂꯦꯅꯦ꯫ ꯐꯤꯂꯝꯗꯒ ꯑꯉꯥꯎꯕ ꯁꯥꯔꯗꯤ ꯁꯥꯊꯤꯅ ꯄꯛꯑꯅꯤ꯫ ꯅꯪ ꯀꯅꯥ? ꯌꯥꯝ ꯍꯩꯅꯔꯣꯏꯗꯧꯔꯤꯗ, ꯂꯥꯛꯑꯣ ꯆꯠꯂꯁꯦ꯫ ꯕꯖꯥꯔꯁꯤꯗꯅꯦ ꯑꯩꯕꯨ ꯑꯃꯨꯛ ꯌꯣꯟꯕꯤꯔꯅꯨ꯫ ꯑꯉꯥꯎꯕꯁꯦ ꯃꯈꯜ ꯃꯈꯜꯅꯤ, ꯏꯁ, ꯍꯥꯍꯥ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯠꯀꯦ ꯇꯧꯏ꯫ ꯂꯥꯛꯄ ꯄꯥꯔꯤꯗꯨ ꯆꯞꯄꯒ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯪꯁꯤꯟꯈꯤ, ꯑꯗꯨꯒ ꯂꯥꯛꯄ ꯒꯥꯔꯤꯗꯣ ꯊꯧꯏ꯫ ꯑꯁ, ꯏꯌꯥꯝꯕ, ꯅꯪꯒꯤ ꯁꯦꯒ꯭ꯔꯥꯛ ꯃꯅꯝ ꯈꯨꯅꯝꯊꯤꯗꯨꯗꯤ, ꯂꯥꯛꯄ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯑꯩ ꯁꯥꯎꯅꯤꯡꯉꯛꯇꯅꯅꯦ ꯄꯨꯈ꯭ꯔꯤꯁꯤꯗ ꯊꯥꯗꯗꯣꯏꯅꯤꯁꯦ, ꯏꯌꯥꯝꯕ ꯀꯥꯏꯅ꯫ ꯑꯁꯤ ꯍꯥꯏꯔꯒ ꯒꯥꯔꯤꯗꯣ ꯊꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯈꯥꯕ ꯂꯝꯄꯥꯛ ꯑꯃꯗ ꯌꯨ ꯀꯟꯅ ꯊꯛꯏ꯫ ꯅꯤꯡꯊꯧꯅ, ꯏꯇꯥꯎ, ꯑꯩ ꯂꯥꯏꯖꯗꯣ ꯅꯨꯡꯁꯤꯕꯅꯤꯗ, ꯂꯥꯏ ꯃꯥꯁꯨ ꯐꯠꯇꯦꯗꯀꯣ꯫ ꯈꯥꯕ ꯃꯔꯩ ꯐꯥꯏꯔꯞ ꯇꯧꯅ, ꯌꯥꯔꯦꯗ ꯏꯇꯥꯎ, ꯅꯪꯅ ꯒꯥꯔꯤꯅ ꯊꯣꯝꯃꯤꯗꯨꯕꯨ ꯂꯥꯏꯗꯒ ꯇꯥꯏꯅꯅꯨ, ꯏꯁꯣꯔꯗꯣ ꯁꯣꯏ ꯁꯥꯎꯔꯝꯃꯅꯤ꯫ ꯑꯩꯒꯤ ꯂꯥꯏꯗꯤ ꯁꯨꯛꯁꯥꯎ ꯁꯥꯎꯗꯕꯅꯤ ꯏꯇꯥꯎ, ꯃꯥꯗꯤ ꯑꯩꯗꯧꯅ ꯃꯕꯨꯛ ꯃꯔꯥ ꯇꯞꯄꯅꯤ꯫ ꯍꯣꯏꯗ ꯍꯣꯏꯗ, ꯏꯇꯥꯎ ꯃꯕꯨꯛ ꯃꯔꯥ ꯇꯞꯄ, ꯁꯦ, ꯒ꯭ꯂꯥꯁꯁꯤꯃ ꯄꯥꯏꯁꯤꯜꯂꯨ, ꯅꯨꯡꯁꯤꯅꯕꯩ ꯇꯥꯝꯗ꯫ ꯐꯔꯦ ꯏꯇꯥꯎ, ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯌꯨꯗꯣ ꯊꯛꯄ ꯌꯥꯕ ꯊꯛꯂꯒ ꯑꯅꯤꯗꯣ ꯍꯥꯏꯔꯪ ꯍꯥꯏꯔꯪ ꯇꯧꯗꯨꯅ ꯂꯝꯕꯤꯗ ꯆꯠꯂꯤ꯫ ꯈꯥꯕ ꯅꯣꯡꯊꯛꯇ ꯌꯦꯡꯂꯒ, ꯑꯣ ꯊꯥꯖ, ꯅꯪ ꯆꯪꯂꯕꯣ? ꯆꯪꯉꯣ ꯆꯪꯉꯣ, ꯅꯪꯁꯨ ꯇꯨꯝꯅꯤꯡꯉꯝꯃꯅꯤ, ꯆꯪꯉꯣ ꯆꯪꯉꯣ, ꯅꯨꯡꯁꯤꯕꯤ ꯊꯥꯖ꯫ ꯏꯇꯥꯎ, ꯊꯥꯗꯣ ꯃꯔꯣꯟ ꯊꯣꯛꯄꯅꯤꯅ ꯈꯨꯝꯃꯛꯀꯅꯤ ꯈꯜꯂꯤꯔꯣ? ꯃꯗꯨꯏ ꯋꯥꯈꯜꯗꯣ ꯄꯨꯔꯥ ꯇꯥꯏꯑꯣꯟꯅꯩꯀꯣ꯫ ꯑꯣ, ꯃꯔꯣꯜ ꯊꯣꯛꯇꯦ ꯈꯪꯕꯩꯅꯦ ꯑꯩꯅ ꯍꯥꯏꯁꯦ꯫ ꯇꯟꯖꯥꯗꯨꯗ ꯇꯨꯡꯂꯣꯝꯗꯒꯤ ꯂꯥꯏꯖꯒꯤ ꯈꯣꯟꯖꯦꯜꯅ, ꯍꯣ, ꯇꯨꯝꯕ ꯆꯪꯕ ꯅꯠꯇꯤꯌꯦ, ꯑꯩꯅ ꯇꯝꯅꯒꯦꯅ ꯆꯪꯍꯟꯈ꯭ꯔꯤꯅꯦ꯫ ꯈꯥꯕꯅ, ꯑꯦ, ꯏꯇꯥꯎ, ꯊꯥꯁꯦ ꯃꯔꯣꯟ ꯊꯣꯛꯏ, ꯈꯣꯟꯖꯦꯜ ꯐꯥꯎꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ꯫ ꯅꯣꯡꯁꯨ ꯃꯃꯤꯠ ꯈꯥꯛꯂꯛꯄ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ, ꯌꯨꯝꯁꯤꯁꯨ ꯌꯧꯕ ꯅꯥꯏꯗꯦ, ꯅꯤꯁꯥ ꯍꯟꯈꯤꯕꯅ ꯍꯥꯟꯈꯤꯗꯅꯅꯦ꯫ ꯂꯥꯏꯖ ꯅꯣꯛꯂꯒ, ꯅꯣꯡ ꯃꯃꯤꯠ ꯈꯥꯛꯂꯤꯁꯦ ꯅꯣꯡ ꯅꯠꯇꯦ, ꯑꯩꯒꯤ ꯃꯤꯠꯅꯦ꯫ ꯅꯤꯡꯊꯧ ꯅꯪꯕꯨ ꯑꯩꯅ ꯍꯥꯠꯀꯦꯅ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤꯕꯅꯤ꯫ ꯍꯦ, ꯀꯅꯥꯅꯣ? ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯀꯗꯥꯏꯗꯩ ꯅꯨꯄꯤꯅꯣꯅ? ꯏꯇꯨ ꯑꯣꯏꯊꯣꯛꯎꯔꯣ? ꯈꯥꯕꯅ, ꯑꯗꯨꯅꯤ ꯍꯥꯏꯁꯦ, ꯈꯥꯏꯗꯅꯁꯨ ꯇꯧꯔꯤ ꯃꯁꯤ ꯊꯥꯁꯦ꯫ ꯅꯤꯡꯊꯧꯅ ꯑꯃꯨꯛ, ꯅꯪꯅ ꯃꯔꯣꯟ ꯑꯃ꯫ ꯂꯥꯏꯖꯅ, ꯑꯗꯨꯛ ꯆꯥꯎꯈꯠꯇꯕ ꯋꯥꯗꯣ ꯅꯣꯏꯅꯤꯅ ꯉꯥꯡꯗꯅ ꯀꯅꯥꯅ ꯉꯥꯡꯅꯤꯒꯦ? ꯑꯩ ꯂꯥꯏꯖꯅꯦ, ꯂꯥꯏꯖ꯫ ꯅꯤꯡꯊꯧ ꯀꯤꯕ ꯐꯥꯎꯔꯛꯏ꯫ ꯈꯥꯕ, ꯅꯪ ꯂꯩꯍꯧꯔꯣꯍꯦ, ꯑꯩ ꯆꯦꯜꯂꯦ꯫ ꯈꯥꯕꯅ, ꯏꯇꯥꯎ, ꯉꯥꯏꯈꯣ, ꯅꯪ ꯅꯇꯣꯝ ꯆꯦꯟꯕ ꯌꯥꯔꯣꯏ, ꯅꯕꯨꯛ ꯐꯠꯇ ꯇꯧꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯆꯦꯜꯂꯤ꯫ ꯂꯥꯏꯖ ꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯃꯛꯇꯗ ꯑꯀꯤꯕ ꯁꯛꯐꯝ ꯑꯃꯒ ꯂꯣꯏꯅꯅ, ꯀꯗꯥꯏꯗ ꯆꯦꯟꯗꯣꯏꯕ? ꯂꯥꯏꯖ, ꯅꯪꯗꯤ ꯂꯝꯖꯦꯟ ꯌꯥꯝ ꯌꯥꯡꯉꯤꯅ, ꯑꯗꯨꯃꯥꯏꯅ ꯇꯧꯅꯣꯕ, ꯑꯩ ꯆꯦꯟꯒꯦꯕ, ꯁꯦ, ꯍꯟꯗꯣꯛꯑꯣꯕ, ꯑꯩ ꯅꯪ ꯌꯥꯝ ꯀꯤꯕ꯫ ꯈꯥꯕꯅ, ꯏꯇꯥꯎ, ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯋꯥꯟꯊꯒꯦ꯫
ꯑꯁꯤ ꯍꯥꯏꯔꯒ ꯈꯥꯕ ꯋꯥꯟꯊꯁꯤꯟꯅꯈꯤ꯫ ꯅꯤꯡꯊꯧꯅ "ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯣꯕ ꯈꯥꯕ!" ꯂꯥꯏꯖ ꯁꯥꯎꯅ ꯑꯀꯤꯕꯒꯤ ꯁꯛꯐꯝꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧꯕꯨ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯉꯤ꯫ "ꯍꯣꯏꯃ, ꯂꯥꯏꯖ, ꯂꯥꯏꯖ, ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯣꯕ!" ꯈꯥꯕ ꯐꯨꯛ ꯍꯧꯒꯠꯂꯒ "ꯑꯩ ꯆꯦꯜꯍꯧꯕꯅ ꯐꯔꯅꯤ" ꯑꯁꯤ ꯍꯥꯏꯔꯒ ꯆꯦꯟꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯣ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ, ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯅꯤ꯫ ꯂꯤꯛꯂꯥ ꯄꯥꯔꯤꯕꯨ ꯀꯟꯅ ꯊꯤꯔꯤ꯫ ꯃꯁꯛ ꯏꯐ ꯐꯖꯈꯩ ꯀꯃꯥꯏ ꯉꯥꯎꯈ꯭ꯔꯤꯅꯣ ꯈꯪꯗꯦꯃꯤ꯫ ꯑꯁ, ꯅꯨꯡꯁꯥꯅ ꯃꯔꯣꯜ ꯑꯃ! ꯁꯣꯝꯗ ꯂꯥꯛꯄꯁꯨ "ꯀꯗꯥꯏꯗꯅꯣꯕ ꯃꯗꯨ ꯍꯦꯔꯣꯗꯨꯅ ꯂꯩꯔꯤꯁꯦ?" "ꯑꯦ, ꯑꯁꯤ ꯅꯨꯄꯥꯁꯦ ꯇꯥꯃꯣ ꯃꯁꯛ ꯐꯖꯕꯗꯨꯒ ꯇꯤꯟꯅꯕꯗꯨꯅꯤꯅꯦ꯫ ꯑꯣꯏ ꯑꯣꯏ, ꯇꯥꯕ꯭ꯔꯣ? ꯀꯅꯥꯅꯣ ꯅꯨꯡꯁꯥꯁꯤꯗ ꯌꯥꯛꯈ꯭ꯔꯦꯗ? ꯑꯣꯏ ꯑꯣꯏ, ꯑꯩꯅ ꯀꯧꯕꯅꯦ꯫ ꯑꯁꯤꯕꯨ ꯑꯩ ꯎꯈ꯭ꯔꯒꯨꯝ ꯂꯥꯛꯈꯨꯝ꯫ ꯎꯈ꯭ꯔꯦꯗ꯫ ꯑꯣꯏ ꯑꯣꯏ, ꯇꯥꯔꯦ ꯇꯥꯔꯦ꯫ ꯀꯅꯥ ꯊꯤꯔꯤꯅꯣ?" "ꯏꯃꯥꯟꯅꯕ ꯑꯃ ꯂꯩꯌꯦ, ꯃꯥꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯗꯣ ꯁꯤꯈꯤꯕꯗꯩ ꯕꯣꯔꯥ ꯈꯥꯎ ꯄꯥꯏꯔ ꯆꯠꯈꯤꯕ, ꯑꯗꯨ ꯊꯤꯕ ꯂꯥꯛꯏꯅꯦ." "ꯑꯩꯁꯨꯅꯦ." "ꯑꯦ, ꯅꯪꯅ ꯀꯩꯒꯤ?" "ꯂꯥꯌꯦꯡꯕꯤꯒꯦ ꯇꯧꯕꯅꯦ, ꯅꯨꯡꯉꯥꯏꯇꯤꯌꯦ, ꯄꯥꯝꯃꯨꯏ ꯃꯁꯛ ꯏꯐ ꯐꯖꯈꯩ ꯉꯥꯎꯕꯗ ꯄꯛꯇꯕ, ꯑꯗꯣ ꯅꯪꯅ ꯉꯥꯎꯔꯝꯕ ꯑꯣꯏꯔꯗꯤ ꯄꯛꯀꯗꯕ." "ꯏꯁ, ꯍꯦꯟꯃꯟꯗ꯭ꯔꯣ!" "ꯋꯥꯊꯤ ꯋꯥꯔꯦꯝ ꯀꯥꯟꯅꯗꯦ, ꯊꯤꯔꯤꯕ ꯃꯤꯁꯦ ꯍꯥꯟꯅ ꯐꯪꯅꯕ ꯇꯧꯁꯦ." "ꯑꯣꯖꯥ ꯁꯥꯔꯛꯏꯕ." "ꯂꯥꯛꯑꯣꯀꯣ." "ꯍꯣꯏꯍꯦ, ꯂꯥꯛꯑꯦ ꯂꯥꯛꯑꯦ" ꯑꯁꯤ ꯍꯥꯏꯔꯒ ꯏꯟꯅꯈꯤ꯫ ꯅꯨꯃꯤꯗꯥꯡꯅꯤ, ꯂꯤꯟꯊꯣꯏꯗꯨ ꯀꯣꯜ-ꯂꯤꯛ ꯐꯦꯡꯉꯤ꯫ "ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯀ꯭ꯔꯣꯡ-ꯀꯥꯡ ꯑꯃꯨꯛ ꯇꯧꯔꯛꯑꯅꯤ ꯇꯧꯔꯤꯁꯦ꯫ ꯑꯁ, ꯑꯩꯗꯤꯅꯦ ꯇꯟꯈ꯭ꯔꯦ ꯑꯋꯣꯏꯕ." ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯃꯥꯡꯂꯣꯝꯒꯤ ꯊꯣꯡꯗꯣ ꯊꯤꯜꯂꯛꯏ꯫ ꯂꯤꯟꯊꯣꯏꯅ "ꯀꯅꯥꯅꯣ ꯊꯦꯡꯉꯀꯥꯟꯁꯤꯗ?" ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯜ-ꯂꯤꯛꯇꯣ ꯁꯦꯡꯕꯣꯏ ꯁꯦꯡꯗꯕꯣꯏ ꯆꯥꯝꯃꯒ ꯆꯥꯛꯈꯨꯝꯗ ꯊꯝꯃꯝꯗꯨꯅ ꯃꯃꯥꯡꯊꯣꯡꯗꯣ ꯍꯥꯡꯉꯤ꯫ "ꯀꯅꯥꯅꯣ?" ꯂꯤꯟꯊꯣꯏ ꯉꯛꯅ "ꯅꯤꯡꯊꯧ, ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯀꯔꯝꯅ?" ꯅꯤꯡꯊꯧꯗꯨ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ "ꯏꯇꯩꯃ ꯍꯥꯠꯀꯦꯅ ꯂꯥꯛꯏꯅꯤ." "ꯅꯤꯡꯊꯧ, ꯅꯪ ꯀꯩꯗꯧꯔꯒꯦ?" ꯅꯤꯡꯊꯧ ꯁꯥꯎꯅ ꯂꯥꯏꯖꯒꯤ ꯈꯣꯟꯖꯦꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯑꯩ ꯅꯤꯡꯊꯧ ꯅꯠꯇꯦ, ꯑꯩ ꯂꯥꯏꯖꯅꯦ." ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯧꯗꯨ ꯑꯁꯤꯕ ꯑꯃꯗꯧꯅ ꯐꯗ꯭ꯔꯥꯛ ꯇꯥꯏ꯫ ꯂꯤꯟꯊꯣꯏ ꯄꯥꯈꯠꯄ ꯑꯃꯗꯤ ꯑꯀꯤꯕꯒ ꯂꯣꯏꯅꯗꯨꯅ "ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯣ?" ꯇꯨꯡꯂꯣꯝꯗꯒꯤ ꯂꯥꯏꯖꯅ ꯅꯣꯛꯂꯒ "ꯅꯤꯡꯊꯧꯒꯤ ꯊꯋꯥꯏ ꯑꯩꯅ ꯂꯧꯔꯦ, ꯃꯥ ꯁꯤꯔꯕꯅꯦ, ꯃꯊꯪꯗ ꯅꯪꯅꯦ." "ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯒꯅꯨ ꯏꯅꯝꯃꯒꯤ ꯕꯦꯝꯃ, ꯏꯅꯝꯃ ꯂꯥꯟꯈ꯭ꯔꯦ." ꯂꯥꯏꯖ ꯂꯤꯟꯊꯣꯏꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯏ, ꯑꯗꯨꯒ ꯁꯥꯎꯅ "ꯅꯪꯕꯨꯗꯤ ꯑꯩꯅ ꯍꯥꯠꯈꯤꯔꯣꯏ, ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯂꯒ ꯅꯪꯕꯨ ꯍꯥꯠꯀꯅꯤ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯆꯤꯡꯗꯨꯅ ꯄꯨꯈꯤ꯫ ꯂꯤꯟꯊꯣꯏ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯜꯂꯒ "ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯃꯨꯡꯁꯤꯗ ꯇꯧꯔꯤꯁꯤꯕꯣ? ꯍꯌꯦꯡꯗꯤ ꯑꯃꯥꯏꯕꯤ ꯑꯃ ꯇꯥꯟꯅꯔꯨꯗꯕ ꯌꯥꯔꯔꯣꯏ." ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯣ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ, ꯂꯤꯛꯂꯥꯒꯤ ꯀꯣꯂꯦꯖꯀꯤ ꯒꯦꯠꯇꯅꯤ꯫ ꯂꯤꯛꯂꯥꯅ "ꯒꯥꯔꯤꯁꯨ ꯑꯝꯇ ꯂꯥꯛꯇꯦꯕ, ꯀꯩꯗꯧꯒ꯭ꯔꯕꯅꯣ ꯈꯪꯗꯦꯕ, ꯁꯥꯅꯒ ꯁꯥꯕꯅꯦ." ꯇꯟꯖꯥꯗꯨꯗ ꯇꯨꯡꯂꯣꯝꯗꯒꯤ ꯈꯥꯕꯅ "ꯅꯨꯡꯁꯥꯅ ꯅꯨꯡꯁꯥ ꯁꯥꯕꯅꯦ, ꯑꯁ꯭ꯋꯥꯏꯗ ꯑꯌꯤꯡꯕ ꯑꯃꯃꯝꯇꯪ ꯊꯛꯎꯁꯦꯕꯨ." "ꯑꯁ, ꯀꯗꯥꯏꯗꯩ ꯇꯝꯅ ꯂꯥꯛꯏꯅꯣ ꯁꯤꯅ ꯑꯃꯨꯛ?" "ꯍꯦꯔꯥ, ꯇꯝꯅ ꯂꯥꯏꯀꯥꯗꯨꯗꯤ ꯍꯥꯏꯅꯨꯗ, ꯂꯩꯁꯥ ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯌꯥꯝ ꯀꯟꯃꯜꯂꯦ." "ꯌꯥꯝ ꯍꯥꯀꯠꯆꯩꯅ." "ꯀꯗꯥꯏꯗꯅꯣ ꯈꯣꯠꯄꯤꯔꯛꯀꯦ." "ꯇꯨꯀꯠꯆꯩꯍꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯒꯥꯔꯤ ꯂꯥꯛꯂꯤꯕꯗꯣ ꯈꯥꯝꯂꯒ ꯇꯣꯡꯈ꯭ꯔꯦ꯫ ꯑꯗꯨ ꯎꯕꯗ ꯈꯥꯕꯅ "ꯑꯁ, ꯍꯦ ꯇꯥꯎ ꯅꯤꯡꯊꯧ, ꯅꯪ ꯂꯩꯔꯝꯃꯗꯤ ꯃꯁꯤ ꯊꯣꯛꯈꯤꯗ꯭ꯔꯕ, ꯅꯪ ꯅꯪꯉꯔꯣꯏ ꯃꯇꯥꯒꯨꯝ ꯍꯦꯛꯇ ꯁꯤꯈꯤꯕꯅꯦꯕ." ꯁꯣꯝꯗꯅ ꯏꯕꯣꯍꯜ ꯃꯆꯥꯅꯨꯄꯥ ꯄꯥꯔꯤꯗꯨ ꯏꯔꯨꯖꯕꯤꯕ ꯂꯣꯏꯔꯒ ꯃꯁꯝ ꯃꯅꯥꯗꯣ ꯇꯩꯊꯣꯛ ꯇꯩꯊꯣꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ꯫ "ꯍꯧꯖꯤꯛ ꯑꯩꯅ ꯏꯔꯨꯒ ꯂꯨꯕꯤꯗꯅ ꯇꯧꯔꯤꯁꯦ, ꯍꯣꯔꯦꯟꯗꯤ ꯁꯛꯐꯝ ꯑꯃ ꯀꯥꯏꯅ ꯍꯜꯂꯛꯇꯣꯏꯅꯤꯅꯦ." ꯄꯥꯔꯤꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ "ꯀꯩꯅꯣ, ꯃꯁꯤ ꯍꯅꯨꯕꯁꯦ ꯋꯥ ꯌꯥꯝ ꯉꯥꯡꯉꯦ, ꯁꯣꯔ ꯃꯅꯝ ꯏꯅꯝ ꯅꯝꯊꯤꯈꯩ ꯍꯩꯅꯗꯦꯍꯦ꯫ ꯅꯄꯥꯅꯅꯦ ꯂꯥꯏꯔꯕ ꯑꯣꯏꯔꯨꯕꯅ
Ichase layengbibasu ngamde. Ipagi ibungo, nangbu hanagi phibamduda halaoba. Ai thenge, haujikanse mi yam phatabane. Garina mi pangthomda thombane. Ai thenge, bazarda chatoine. Asi hairaga puk haugatlaga chatki. Ibohal nungaitana machada yenghauduna asumna haijai. Ipagi phari, ichada asumna oihanba midusu, ichadagi hena wakhal tadana leiba oisanu. Tanjaduda lakpadu lai. Baba, itaudi. Chatkre, thabak chinkraba nataunidana. Baba, nungaiba pawa matamgi. Laijaga pariga thomamba gari do thauriba nupado. Ngasi siraga leiramena Facebook ta thengnaye. Kadar, ipasu yenge. Tu, yengo, tu. Isor se leitaba nate ko, lei. Isor lei haisini. Ado, ai itauda tanarukige. Asi hairamlaga konglaitu na chatki. Ibohal matomda asumna sonja hawi. Nungsida lakpa nangse. Nupi oizarasu nangi na tause nang leiramdragadi ipa icha unarise unaramoiko. Ichagi matause ai yengba ngamdre. Lambi dani likla amadi lembi makuta saba loiraba pisingdu pairaga chatli. Chatna lembi na. Likla, ngasidi kole satrabo. Ima masangam tadana chatre. Nati, mining tawduna sirami bakusido. Kiningai oi. Nati ni, kananabu hatli janoba. Khangdeda, ado, handakti aikhoi likaise yam tamnai haine. Laizo hai inamadusu maibi kai katanai haigumna sutaye. Nati, adubu laizagi thawainaga oi jalo. Oiramgani, singamdana sikibani itado. Moimanamado, yam phatabanine. Masu mining tawdumaina siba soidrabani. Angaubi, tapna ngangu. Mina tarati ibanina yam khangba mumani. Liklana, haujik lambi sida satlise. Aikhoi ni khaktane. Kanam lakpa natimi. Tanjaduda tunglomdagi nupa amana. Aidi tahaudeko, uhobadangne. Lembiga liklagadu pakatna tunglomda yenglai. Khaba oirambaduda liklana. He, tilai kumiman ba? Nang nakaromdagi. Aikhoi tungdaga inaratana. Kai jagena inarino. Ho, kanam charoi. Nang nungsibai inariba. Maya mapalido ikaiba sukhangna bane. Ikaibaduna kadaidana thahurage. Ima baba na poglakpada ikaibagi singlituma yaholamdre aduine saunuko. Likla kodombiduna khaba mamaida thillaga. He you, miyama oiraga aduklemdaba. Khaba usitana noklaga. English ka loliko. Likla sauna khabagi mamaida kupakna thai. Khaba usitana mamit anina khana liklada yenglaga. Liklagi makuto pai. Aduga machinda asumna hairai. Yengba taretana. Kanana kangedo. He khaba, nangna tawrisi kaino. Thadao. Asi hairaga lembi. Liklagi makutu lawthoknaba tawi. Khaba lembi bu laktana inki. Khangra nangso. Mi usitaba saratana. Nupi macha pet lawbi noina. Hekta usitaba yaba mira ise. Thadao. Aduk chakhataba thabakto tawrakanu. Lakpa gari thongna. Kaino film na michalo sibo. Nate. Nupi yamasina turaga lay. Amma sina. Nupa sina makuse phajan bikre. Asi hairaga gari do khami aduga pari do onsillaga. Ida. Nang kumakanuko. Asi hairam laga lakpa gari do day kumtharak lami. Asidi liklani ne. Asi hairaga changsilli aduga khabagi makuto ta pairaga liklagi makuto lawthok halaba matungda khongpakna kauthaki khabado khaba longna tai khaba phukhaugatuna lakpagi manakta sensilaklami lakpa khaba na thila iba kindugi makuto
ꯇꯥꯞ ꯐꯥꯏ ꯑꯗꯨꯒ ꯈꯥꯕꯒꯤ ꯃꯕꯨꯛꯇ ꯃꯈꯨꯠꯇꯣ ꯈꯨꯗꯨꯝ ꯇꯥꯁꯤꯜꯂꯗꯨꯅ ꯀꯤꯟꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯜꯂꯤ꯫ ꯈꯥꯕ ꯃꯆꯤꯟꯗꯒꯤ ꯏ ꯑꯣꯔꯛꯏ꯫ ꯂꯥꯛꯄ ꯈꯥꯕꯕꯨ ꯂꯥꯛꯇꯅ ꯏꯟꯈ꯭ꯔꯒ ꯃꯤ ꯃꯆꯥꯒꯤ ꯍꯧꯅꯕꯤ ꯅꯨꯄꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯃꯗꯨ ꯂꯥꯛꯄ ꯑꯩꯉꯣꯟꯗꯗꯤ ꯌꯥꯔꯣꯏ꯫ ꯂꯥꯛꯄ ꯂꯤꯛꯂꯥ ꯑꯃꯗꯤ ꯂꯦꯝꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯏꯆꯟ ꯑꯅꯤ ꯁꯣꯛꯇꯦꯀꯣ? ꯂꯦꯝꯕꯤꯅ ꯍꯣꯏ ꯁꯣꯛꯇꯤꯌꯦ꯫ ꯇꯟꯖꯥꯗꯨꯗ ꯄꯥꯔꯤ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯏꯃꯥꯟꯅꯕ ꯍꯧꯖꯤꯛꯀꯤꯗꯨꯅ ꯀꯩ ꯐꯤꯂꯝ ꯀꯧꯒꯦ? ꯂꯥꯛꯄ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯄꯥꯔꯤꯗ ꯍꯥꯏꯔꯛꯏ꯫ ꯏꯇꯥꯎ ꯅꯨꯡꯁꯤꯕ ꯅꯪꯕꯨ ꯐꯔꯣꯕ? ꯂꯦꯝꯕꯤꯅ ꯏꯇꯥ ꯂꯥꯏꯖꯅ ꯍꯦꯛ ꯂꯩꯈꯤꯗꯕꯗꯒꯤ ꯇꯥꯃꯣ ꯄꯥꯔꯤꯒꯤ ꯐꯤꯕꯝꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯑꯣꯏꯔꯕ꯭ꯔꯥ? ꯗꯣꯛꯇꯔꯅꯗꯤ ꯀꯔꯤ ꯍꯥꯏꯔꯤ? ꯃꯣꯏꯒꯤꯗꯤ ꯐꯅꯤ ꯁꯤꯗꯪꯅꯤ ꯀꯩꯕꯣ ꯍꯥꯏꯔꯨꯅꯤ꯫ ꯂꯤꯛꯂꯥꯗꯤ ꯋꯥꯔꯤꯗꯨꯗ ꯉꯛꯈ꯭ꯔꯦ ꯋꯥꯈꯜꯗꯅꯤ ꯑꯣ ꯇꯥꯃꯣ ꯃꯁꯛ ꯐꯖꯕꯁꯦ ꯏꯇꯥ ꯂꯥꯏꯖꯒ ꯂꯥꯛꯄꯅ ꯂꯥꯛꯑꯣ ꯏꯆꯟ ꯑꯅꯤꯁꯨ ꯊꯤꯜꯂꯝꯃꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯃꯔꯤꯗꯨ ꯒꯥꯔꯤꯗ ꯀꯥꯈꯠꯀꯦ ꯍꯦꯛ ꯇꯧꯕꯒ ꯈꯥꯕꯅ ꯄꯥꯔꯤꯒꯤ ꯃꯀꯣꯛꯇ ꯆꯩꯇꯨꯞꯅ ꯊꯣꯝꯂꯛꯏ꯫ ꯄꯥꯔꯤ ꯃꯀꯣꯛ ꯉꯥꯎꯔꯗꯨꯅ ꯇꯨꯊꯈꯤ꯫ ꯂꯥꯛꯄ ꯈꯥꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯆꯤꯟ ꯇꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯈꯥꯕꯒꯤ ꯃꯕꯨꯛꯇ ꯊꯤꯜꯂꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯈꯥꯕ ꯃꯊ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯦ꯫ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯄꯥꯔꯤꯕꯨ ꯍꯨꯒꯠꯄꯤꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯏ꯫ ꯃꯆꯥ ꯁꯣꯛꯏ ꯇꯥꯕꯗ ꯃꯄꯥ ꯏꯕꯣꯍꯜꯗꯨꯁꯨ ꯄꯥꯈꯠꯅ ꯏꯁꯣꯔꯕꯨ ꯈꯣꯏꯔꯝꯖꯩ꯫ ꯇꯥꯏꯕꯪꯁꯦꯝꯕ ꯃꯄꯨ ꯑꯩꯒꯤ ꯏꯆꯥꯕꯨ ꯄꯨꯕꯤꯈꯤꯅꯨꯀꯣ꯫ ꯏꯆꯥꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯃꯄꯥ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯍꯟꯕꯤꯌꯨ꯫ ꯑꯩ ꯏꯆꯥꯁꯦ ꯎꯗꯅ ꯂꯩꯕ ꯉꯝꯂꯣꯏ꯫ ꯇꯟꯖꯥꯗꯨꯗ ꯂꯥꯛꯄꯅ ꯕꯥꯕꯥ ꯑꯩꯒꯤ ꯗꯥꯎꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯥꯛꯄ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯗꯣꯛꯇꯔꯁꯨ ꯊꯣꯛꯂꯛꯂꯗꯨꯅ ꯄꯥꯔꯤꯕꯨ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯅꯣꯔꯃꯦꯜ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯤꯟꯊꯣꯏꯗꯨ ꯁꯨꯃꯥꯡ ꯂꯤꯂꯥ ꯑꯃ ꯌꯦꯡꯂꯨꯔꯕ ꯃꯇꯨꯡ ꯍꯜꯂꯛꯂꯝꯃꯤ꯫ ꯈꯔꯁꯨ ꯂꯥꯞꯄ ꯃꯐꯝ ꯑꯣꯏꯕꯅ ꯂꯤꯟꯊꯣꯏ ꯍꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯗꯤ ꯀꯌꯥ ꯌꯥꯎꯔꯝꯗꯦ꯫ ꯃꯗꯨꯃꯛꯅ ꯂꯩꯔꯛꯇꯨꯗ ꯂꯤꯟꯊꯣꯏ ꯃꯇꯣꯝꯇ ꯆꯪꯂꯛꯏ꯫ ꯀꯌꯥꯗ ꯐꯠꯈꯤꯗ꯭ꯔꯕ ꯏꯃꯥꯟꯅꯕꯤꯁꯤꯡꯅꯣꯕ ꯁ꯭ꯋꯥꯏ ꯃꯆꯤꯟꯁꯤ ꯐꯥꯎꯗꯤ ꯊꯤꯟꯕꯤꯔꯝꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯀꯤꯗꯤ ꯀꯤꯈ꯭ꯔꯦꯗ ꯉꯁꯤꯗꯤ ꯃꯩꯁꯤꯁꯨ ꯂꯥꯛꯇꯕꯅꯦꯕ꯫ ꯇꯟꯖꯥꯗꯨꯗ ꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯃꯩꯗꯣ ꯑꯩꯅ ꯃꯨꯊꯠꯄꯅꯦ ꯌꯥꯝ ꯀꯤꯔꯕꯣ? ꯍꯥ ꯀꯔꯤꯕꯣ ꯀꯤꯗꯦꯗ ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯑꯁꯤ ꯍꯥꯏꯔꯒ ꯇꯨꯡꯂꯣꯝꯗ ꯑꯣꯜꯂꯒ ꯌꯦꯡꯉꯤ꯫ ꯀꯅꯥꯝ ꯂꯩꯔꯝꯗꯕꯗꯨꯗ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯑꯁ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯡꯗ ꯑꯣꯟꯁꯤꯜꯂꯛꯄꯗ ꯂꯥꯏꯖꯒꯤ ꯐꯤꯕꯝ ꯀꯥꯏꯔꯕ ꯁꯛꯐꯝꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯂꯤꯟꯊꯣꯏ ꯋꯥꯟꯊꯈꯤ꯫ ꯂꯥꯏꯖ ꯂꯤꯟꯊꯣꯏꯕꯨ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯄꯨꯈꯤ꯫ ꯄꯥꯔꯤꯒꯤ ꯃꯪꯂꯥꯟꯗꯅꯤ ꯂꯥꯏꯖꯗꯨ ꯀꯞꯂꯒ ꯗꯥ ꯄꯥꯔꯤ ꯑꯩꯒꯤ ꯊꯧꯗꯥꯡ ꯂꯣꯏꯔꯦ ꯑꯗꯨꯅ ꯑꯩ ꯂꯥꯏꯔꯩꯕꯥꯛꯇ ꯍꯟꯈ꯭ꯔꯒꯦ꯫ ꯅꯪꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯇꯥ ꯂꯤꯛꯂꯥꯅ ꯗꯥ ꯄꯥꯔꯤꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯅꯦ꯫ ꯗꯥ ꯄꯥꯔꯤꯅ ꯋꯥꯈꯜ ꯆꯣꯏꯔꯤꯉꯩ ꯂꯤꯛꯂꯥ ꯑꯃꯗꯤ ꯇꯥ ꯂꯥꯛꯄꯅ ꯅꯪꯕꯨ ꯀꯩꯗ ꯁꯣꯏꯈꯤꯒꯗꯒꯦꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯖꯕꯅꯦ꯫ ꯑꯩꯒꯤ ꯏꯇꯥ ꯂꯤꯛꯂꯥꯕꯨ ꯑꯩꯃꯛꯅꯤ ꯈꯟꯗꯨꯅ ꯅꯨꯡꯁꯤꯕꯤꯌꯨꯀꯣ꯫ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯣ? ꯑꯩ ꯅꯪ ꯅꯠꯇꯅ ꯀꯅꯥꯝꯇ ꯅꯨꯡꯁꯤꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯝꯅ ꯇꯧꯒꯅꯣ ꯗꯥ ꯄꯥꯔꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ? ꯅꯨꯡꯁꯤ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯒꯤ ꯏꯇꯥ ꯂꯤꯛꯂꯥꯕꯨ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯔꯤꯕꯗꯨꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕꯤꯌꯣ꯫ ꯃꯁꯤ ꯌꯥꯗ꯭ꯔꯕꯗꯤ ꯑꯩ ꯂꯥꯏꯔꯩꯕꯥꯛꯇ ꯏꯪꯅ ꯂꯩꯕ ꯉꯝꯂꯣꯏꯌꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯗꯨ ꯆꯠꯈꯤ꯫ ꯂꯥꯏꯖ ꯀꯗꯥꯏꯗꯅꯣ ꯉꯥꯏꯈꯨꯋꯣ꯫ ꯂꯥꯏꯖ ꯇꯨꯡꯂꯣꯝꯗ ꯌꯦꯡꯗꯕꯤ ꯑꯉꯧꯕ ꯐꯤꯖꯣꯜ ꯉꯥꯛꯇ ꯁꯦꯠꯂꯗꯨꯅ ꯆꯠꯅ ꯆꯠꯅ ꯏꯟꯅꯔꯛꯀꯅꯣ ꯏꯟꯅꯔꯛꯀꯅꯣ ꯂꯥꯏꯖ ꯂꯥꯏꯖ ꯑꯁꯤ ꯍꯥꯏꯔꯒ ꯇꯨꯝꯂꯝꯕꯗꯩ ꯄꯥꯔꯤꯗꯣ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯇꯟꯖꯥꯗꯨꯗ ꯂꯤꯛꯂꯥꯅ ꯀꯩꯅꯣ ꯇꯥꯃꯣ ꯄꯥꯔꯤ
ꯅꯨꯡꯊꯤꯟꯁꯤꯗ ꯇꯨꯝꯁꯤꯟꯕꯤꯔꯨꯔꯕꯣ? ꯗꯣꯛꯇꯔ ꯔꯥꯎꯟ ꯂꯥꯛꯑꯅꯤ ꯍꯥꯏꯔꯝꯕꯅꯦ, ꯍꯧꯒꯠꯄꯤꯔꯣ꯫ ꯂꯤꯛꯂꯥ, ꯀꯩ ꯍꯥꯏꯒꯦ ꯇꯥꯃꯣ ꯄꯥꯔꯤ? ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ? ꯊꯥꯖꯗꯅ ꯍꯪꯂꯛꯄ ꯄꯥꯔꯤꯒꯤ ꯋꯥꯍꯪꯗꯨꯗ ꯂꯤꯛꯂꯥ ꯄꯥꯔꯤꯗ ꯉꯛꯅ ꯌꯦꯡꯉꯤ꯫ ꯄꯥꯔꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯀꯩꯗꯧꯔꯒꯦ? ꯍꯥ, ꯀꯩꯁꯨ ꯇꯧꯗꯦ꯫ ꯑꯗꯨꯗꯤ ꯈꯨꯝꯃꯛꯑꯣꯗꯅ꯫ ꯅꯨꯡꯁꯤ꯫ ꯐꯖꯅ ꯍꯥꯏꯔꯛꯑꯣ, ꯑꯗꯨꯏ ꯈꯨꯍꯥꯏꯗꯣ ꯑꯩ ꯄꯦꯟꯗꯦ꯫ ꯍꯣ, ꯑꯩꯅꯅꯦ ꯇꯥꯃꯣ ꯄꯥꯔꯤꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯕ꯫ ꯑꯁꯦꯡꯕ? ꯑꯩꯕꯨ ꯁꯦꯡꯗꯕ ꯌꯥꯝ ꯉꯥꯡꯕꯗꯧꯅ꯫ ꯂꯤꯛꯂꯥ, ꯅꯪꯅ ꯉꯥꯡꯊꯣꯔꯛꯄ ꯋꯥꯁꯦ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ, ꯅꯨꯡꯁꯨ ꯌꯥꯝ ꯅꯨꯡꯁꯤ꯫ ꯑꯣꯏꯗꯕ ꯉꯥꯡꯅꯨ꯫ ꯄꯥꯔꯤ ꯂꯤꯛꯂꯥꯒꯤ ꯃꯈꯨꯠꯇꯣ ꯄꯥꯏꯁꯤꯟꯗꯨꯅ ꯂꯤꯛꯂꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯍꯥꯏ, ꯑꯁꯦꯡꯕꯅꯤ, ꯄꯨꯟꯁꯤꯗ ꯑꯣꯏꯗꯕ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯑꯩ ꯁꯨꯡꯉꯥꯡ ꯉꯥꯡꯖꯗ꯭ꯔꯤ, ꯉꯥꯡꯁꯨ ꯉꯥꯡꯂꯣꯏ꯫ ꯏꯕꯣꯍꯜꯅ, ꯆꯪꯉꯁꯤ ꯗꯣꯛꯇꯔ꯫ ꯑꯁꯤ ꯍꯥꯏꯔꯒ ꯌꯦꯡꯉꯨꯕꯗ ꯃꯆꯥꯅ ꯇꯧꯔꯝꯃꯤꯕꯗꯨ ꯎꯕꯗ, ꯗꯣꯛꯇꯔ, ꯑꯁꯣꯝꯒꯤꯗꯣ ꯍꯥꯟꯅ ꯆꯪꯕꯤꯔꯨꯔꯣ, ꯑꯔꯣꯏꯕꯗ ꯁꯣꯝꯗ ꯑꯣꯏꯅ ꯆꯪꯕꯤꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯂꯣꯏꯁꯤꯟꯖꯔꯦ꯫